Chahi Mapung Fadriba Maheiroi Nupi ama Mahakki Ojana Puraga Lotkhre. Chahi Taraga Humdoi Khakta Ngairiba Maheiroi amabu chelibani haiduna Masagi mayumdagi Mahakki Ojana tha asigi Taraga mangada kokthokduna pubikhraga Haujik phauba thiba khangdana leire haina Social Development Youth Club ki President MD Imdad Ali na phongdokre. Manipur Press Club ta pangthokiba paugi mifam amada wangang laduna Imdad na hai Thoubal District ki manungchana leiba mafam amadage masagi chahi kunga mari rom suraba mayumda tuition center hangba nupa amana subnagi chahi taraga humdoi khakta ngairibe nupi macha asibu pukhraga ngasi phauba langla langjil khangdana thamba si yaningde nupi asi numit kharanigi mamangdage masangamde haiduna coaching chatana yumda leibane adubu tha asigi taraga mangada oja asina kokthokuna pukhibane pukraba matung December taraga tarukta mayumda pau haidokpa lakpagi mahutta phone tawraklaga chele haina khangalakibane nupa asi hanadagi nupi thiraba made Mahakki loinabi adusu angang unagadaroba miyoine chele khanglaba numit asimaktada Thoubal Women Police ta report tawkhre adubu haujik phauba makhoi animak thiba khangdre maram aduna lamdam asigi lupsingna mateng pangbiduna nupi macha asi phanganbiyu haire Axis Bank wa Kaithel branch ki staff ani fare ama jail da thajankhre chahi sigi September taragani thoida SP Imphal West na pirakpa instruction gi matungina Imphal Police Station na mamang thada lokhatpa case amaga mari leinana chatharakpa inquiry da mara leire haibagi charge tawraduna Axis Bank wa Kaithel branch ki staff ani fagatkhre fagalaba singde nongmaibung academy road tage Kiranjit Wangkhairakpam chai kuntraga nithoi apokpa W Modhuchandra amasung nungphau Nepali village Kangpokpi dage Hom Bahadur Basnet chai kuntraga nithoi apokpa Nar Bahadur Basnet ne Imphal PS na lokhatpa case asiga mari leinana Pharba makhoi ani tha asigi kungani thoida Chief Judicial Magistrate Imphal West ki court puthorokre adumoinama case asigi matangda makha taba investigation chathagadaba walibana police ki maikaidagi Kiranjit Wangkhairakpambu makha tana police custody remand pibinaba prayer tawrakpada court na suayaba pikhre aduga atopa accused ni haiduna police na charge tawriba Hom Bahadur Basnet puna police na prayer tawrakpagi matungin na judicial custody da remand tawkhre haire Imphal PS ki maikaidagi Axis Bank wa Kaithel branch ki apunba staff mari gi mathakta case ase laukhatbaga loinana inquiry sathaba horakibani haire case asiga mari leinana police ki maikaidagi court na tawrakiba prayer da phongdorokpagi matungin Axis Bank ki branch asige operation team na May 18 English singani kungani thoida chathagiba inspection da laingak na sponsor tawba scheme singi makhada branch asina subsidy gi damak apunba senpham lupa lakh lising amaga chanipan hompugani thoida smek taret mapan gi oiba credit chaniga hompu mapan phanglam khi haire credit chaniga hompu mapan asigi manungda saving bank account ahumge customer singna subsidy anirak phanglamba yaukhe adubu bank asigi maikidagi laingang na sponsor tawba scheme singa mari leinana loan sing sanction tawramdaba amasung masiga mari leinaba account sing hangdoklamdaba kaya thenglakhi haire laingang na sponsor tawba scheme ga mari leinana loan account sing gi matangda su upload tawramdaba yaukhe aduga lanai miyoi chaniga hompu tarukke saving bank account sing su atopa customer sing da transfer tawrambagi thogdok su thengnakhe maram asina bank branch asigi staff sing asigi maikaida subsidy ga mari leinaba account sing hangdokpa masung masibo yenthoknabagi thavak thawram sing da ahoba masung asoiba kaya thengnabaga loinana thoklam liba thogdok sing asi chemjin sajinba masung utpat tawbagi thawong ni haina logani haina su police ki maikaidage court ma yek seng na phongdokhi haire aroibada tabi diba pumnamak po thagachare